ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯐꯤꯖꯤꯀꯦꯜ ꯃꯤꯇꯤꯡ ꯑꯃ ꯐꯝꯕ ꯐꯪꯕꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯩꯈꯣꯏ ꯂꯥꯞꯅ ꯂꯩꯅꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯄꯨꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯗ ꯑꯩꯅ ꯍꯥꯏꯐꯦꯠ ꯖꯣꯏꯟ ꯇꯧꯖꯔꯛꯇꯨꯅ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯖꯔꯛꯄꯁꯦ ꯆꯍꯤ ꯁꯨꯝ 3 ꯍꯦꯜꯂꯦ, 4ꯒꯨꯝꯕ 2022 ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏ ꯑꯩꯅ ꯌꯥꯎꯔꯕ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯗ ꯖꯣꯏꯟ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯇ ꯆꯪꯕ ꯃꯁꯤꯒꯤ ꯗꯤꯃꯥꯟ ꯁꯤꯁꯤꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯇꯩꯁꯤ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯩꯃꯛꯀꯤ ꯑꯣꯏꯅ ꯑꯗꯨꯗ 22 ꯁꯝꯇꯥꯏꯝ ꯑꯩꯈꯣই 72 ꯑꯋꯥꯔꯁ ꯕꯟ ꯀꯧꯈꯤ, ꯃꯗꯨꯅ ꯍꯥꯟꯅ ꯑꯣꯏꯔꯦ꯫ ꯗꯦꯟ ꯃꯤꯁ ꯀꯣꯜ ꯀꯦꯝꯄꯦꯟ ꯑꯩꯈꯣꯏ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯈꯨꯠꯁꯝꯅꯩ, ꯑꯩꯈꯣꯏ ꯈꯛꯇꯁꯨ ꯇꯧꯏ꯫ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ, ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ, KKL ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯃꯒ ꯀꯣꯑꯣꯄꯔꯦꯁꯟ ꯂꯧꯅꯤ, ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ꯫ ꯑꯗꯨꯅ ꯃꯥꯟꯅꯕ ꯏꯁꯨꯗꯗꯤ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯩꯌꯦꯕ꯫ ꯑꯗꯨꯅ ꯃꯤꯁ ꯀꯣꯜ ꯀꯦꯝꯄꯦꯟꯒꯗꯣ ꯌꯥꯝ ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯃ ꯑꯩꯈꯣꯏ ꯑꯣꯏꯈꯤ꯫ ꯃꯗꯨꯅ ꯇꯥꯛꯈꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯅ ꯂꯣꯏꯅꯃꯛꯅ ꯑꯩꯈꯣꯏ STꯁꯦ ꯃꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯤ ꯃꯤꯇꯩꯁꯤ ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯍꯣꯡ ꯉꯥꯍꯣꯡꯅ ꯀꯩꯅꯣ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ, ꯖꯁ ꯇꯨ ꯄ꯭ꯔꯣꯇꯦꯛ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯣꯏ ꯐꯪꯉꯦꯗꯅ, ꯅꯥꯒꯥꯁꯨ ꯐꯪꯉꯤ, ꯀꯨꯀꯤꯁꯨ ꯐꯪꯉꯤ꯫ ꯃꯈꯣꯏꯅ ꯐꯪꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯐꯪꯒꯦ, ꯑꯗꯨ ꯈꯛꯀꯤ ꯋꯥꯗꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯣꯏꯗꯒꯤ ꯁꯤꯃ ꯍꯦꯟꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕ꯫ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯎꯔꯦ, ꯑꯩꯈꯣꯏꯁꯦ ꯃꯤꯇꯩꯁꯦ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃ ꯁꯤ ꯂꯧꯍꯧꯗ꯭ꯔꯒꯗꯤ, ꯁꯪꯕꯤꯙꯥꯟꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃ ꯂꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯁꯤ ꯈꯨꯗꯣꯡꯊꯤꯔꯛꯄ ꯌꯥꯕ, ꯃꯨꯠꯂꯛꯄ ꯌꯥꯕ ꯁꯤꯒꯤ ꯃꯃꯤꯁꯦ ꯑꯩꯈꯣꯏꯁꯤ ꯇꯥꯔꯦ꯫ ꯉꯁꯤꯗꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯑꯗꯨ ꯏꯟꯇꯂꯦꯛꯆꯨꯋꯦꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯛꯇ 100% ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯁꯤ ꯁꯧꯒꯠꯂꯦ꯫ ꯑꯗꯨꯅ ꯆꯍꯤ 2-3ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯄꯣꯔꯠꯁꯀꯤ ꯐꯤꯜꯗ, ꯑꯗꯩ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯇ꯭ꯔꯒꯤ ꯔꯦꯂꯤꯅꯆꯤꯡꯕ ꯃꯅꯤꯄꯨꯔꯒꯤ ꯖꯒꯥ ꯁꯤꯟꯕ ꯊꯨꯡꯅ ꯚꯦꯂꯤꯒꯤ ꯖꯒꯥꯁꯤ ꯋꯥꯈꯪꯅ ꯊꯨꯡꯅ ꯆꯠꯈꯤꯌꯦ꯫ ꯃꯁꯤ ꯆꯠꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯤ STꯒꯤ ꯃꯁꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯦ ꯃꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣই ꯃꯤꯇꯩꯁꯤ ꯈꯨꯗꯣꯡ ꯊꯤꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯦꯅꯤꯋꯦꯌꯔ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏꯅꯃꯛꯁꯤꯅ ꯑꯩꯈꯣꯏ ꯎꯕꯗ ꯂꯣꯏꯅ ꯑꯗꯨꯝ ꯏꯍꯧꯁꯤ ꯂꯦꯞꯍꯟꯅꯤꯡꯗꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯁ ꯀꯣꯜ ꯀꯦꯝꯄꯦꯟ, ꯗꯦꯟ ꯑꯩꯈꯣꯏ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯀꯔꯤꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ, ꯃꯤꯅꯤꯁꯇꯔ, MLAꯁꯤꯡꯁꯨ ꯇꯣꯉꯥꯟ ꯎꯅꯕꯒꯤ ꯈꯣꯡꯖꯪꯗꯁꯨ ꯑꯩꯈꯣꯏꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯈꯤꯌꯦ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯁꯦ꯫ ꯑꯗꯣ ꯎꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯇ MLAꯁꯤꯡꯅ ꯍꯥꯏꯌꯦ, ꯂꯣꯏꯅꯃꯛꯅ ꯍꯥꯏ, ꯁꯤ ꯅꯠꯇꯅ ꯂꯝꯕꯤ ꯂꯩꯇꯦ ꯑꯣꯖꯥ, ꯍꯣꯠꯅꯕꯤꯌꯨꯗꯤ ꯂꯣꯏ ꯍꯥꯏꯕ꯫ ꯑꯗꯣ ꯍꯥꯏꯔꯒ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ, ꯁꯨꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯩꯀꯩ ꯐꯪꯉꯛꯄ ꯃꯇꯝꯗ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔꯁ ꯔꯤꯖꯣꯂꯨꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯄꯨꯊꯣꯛꯇꯅ ꯃꯁꯤꯃꯗꯤ ꯇꯧꯔꯒꯦ ꯌꯥꯎꯅ ꯇꯧꯕ MLA ꯑꯗꯨꯗꯤ ꯍꯦꯛ ꯎꯐꯠꯇꯕ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕ ꯑꯃ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯑꯕ꯫ ꯁꯤꯅꯦꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ꯫ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯊꯣꯏꯗꯣꯛꯅ ꯃꯁꯤꯒꯤ ꯗꯤꯃꯥꯟ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯡꯒꯤ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯁꯥꯁꯣꯟꯅꯁꯨ ꯑꯩꯈꯣꯏꯗ ꯂꯥꯟꯅ ꯂꯧꯅꯗꯕ, ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤꯅꯤꯀꯣ, ꯐ꯭ꯌꯨꯆꯔꯒꯤꯅꯤꯀꯣꯅ ꯈꯜꯂꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯀꯣ ꯃꯇꯝꯒꯤ ꯂꯥꯛꯏꯕ ꯂꯩꯉꯥꯛꯁꯤꯡꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯝꯅꯕ ꯍꯣꯠꯅꯕ꯫ ꯁꯤ ꯑꯇꯣꯞꯄꯗꯧꯅ ꯑꯩꯈꯣꯏ ꯕꯥꯎꯟꯗꯔꯤ ꯐꯦꯟꯁꯤꯡꯕꯨ ꯑꯣꯏꯔꯣ, NRCꯕꯨ ꯑꯣꯏꯔꯣ, ꯁꯤꯗꯤ ꯄꯩꯁా ꯆꯪꯕ, ꯂꯦꯕꯔ ꯆꯪꯕ, ꯑꯗꯩ ꯐꯤꯖꯤꯀꯦꯜ ꯏꯟꯚꯣꯜꯞꯃꯦꯟ ꯌꯥꯝ ꯂꯩꯕ ꯑꯆꯧꯕ ꯉꯥꯛꯇꯅꯤꯗꯅ꯫ ꯑꯗꯨꯒ STꯒ ꯃꯔꯤ ꯂꯩꯅꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯅꯤꯈꯛ ꯊꯥꯕ ꯍꯥꯏꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯨꯠꯇꯁꯨ ꯂꯩꯔꯦ꯫ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕ, ꯔꯤꯀꯃꯦꯟ ꯇꯧꯔꯀꯥꯟꯗ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅ, ꯀꯃꯤꯁꯅꯔꯅ ꯀꯣꯛ ꯔꯤꯀꯃꯦꯟ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯒ ꯂꯣꯏꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯁꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯄ ꯌꯦꯠꯅꯔꯝꯕ ꯈꯣꯠꯅꯔꯝꯕꯁꯨ ꯀꯌా ꯂꯩꯇꯦꯅ ꯈꯜꯂꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯠꯅꯅꯤꯡꯕ ꯂꯩꯔꯕ, ꯍꯥꯏꯗꯤ ꯏꯟꯇꯔꯦꯛ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯣꯚꯔ ꯑꯦ ꯀꯞ ꯑꯣꯐ ꯇꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯈꯟꯅꯁꯦ ꯍꯥꯏꯕ꯫ ꯃꯩꯇꯩꯒꯤ ꯃꯔꯛꯇꯒꯤꯁꯨ ꯌꯥꯎꯖꯁꯅꯨ, ꯑꯗꯨꯒ ꯇꯥꯡꯈꯨꯜꯒꯤ ꯃꯔꯛꯇꯒꯤꯁꯨ ꯌꯥꯎꯖꯁꯅꯨ, ꯀꯨꯀꯤꯒꯤ ꯃꯔꯛꯇꯁꯨ, ꯅꯥꯒꯥꯒꯤ ꯂꯣꯏꯅꯃꯛꯁꯤ ꯌꯥꯎꯃꯤꯟꯅꯔ ꯐꯝꯃꯤꯟꯅꯁꯦ ꯍꯥꯏꯕ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯥꯡꯒꯠꯂꯤꯕ ꯗꯤꯃꯥꯟꯁꯤꯗ ꯃꯔꯝ ꯆꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯒꯗꯤ ꯌꯦꯁ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯣꯛꯆꯒꯦ, ꯁꯤꯃꯗꯤ ꯑꯃꯨꯛꯇꯪ ꯐꯝꯃꯤꯟꯅꯁꯦ ꯍꯥꯏꯕ꯫
ꯑꯃꯗꯨ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕ ꯌꯥꯏ ꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯐꯤꯜ ꯇꯧꯖꯒꯦꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯗꯨꯃꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯁꯤ ꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯆꯍꯤ ꯑꯍꯨꯝꯁꯤꯒꯤ ꯔꯥꯏꯋꯣꯠꯁꯤꯅ ꯑꯦꯐꯦꯛ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯍꯟꯗꯅ ꯁꯤꯗꯤ ꯇꯨꯃꯤꯟꯅ ꯁꯣꯠ ꯊꯥꯗꯣꯛ ꯁꯤꯗ ꯀꯔꯤ ꯆꯪꯉꯤꯒꯦ ꯑꯁꯦꯡꯕ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯕ ꯀꯩꯅꯣ ꯂꯩꯔꯦ ꯃꯣꯏꯅ ꯖꯁ ꯔꯤꯀꯃꯦꯟꯗꯦꯁꯟ ꯂꯦꯇꯔ ꯑꯗꯨꯝ ꯏꯔꯀꯥꯟꯗ ꯃꯔꯝ ꯆꯥꯕ ꯔꯤꯀꯃꯦꯟꯗꯦꯁꯟꯗꯨ ꯇꯧꯔꯒ ꯀꯣꯛ ꯊꯥꯗꯣꯛꯈꯤꯕ ꯋꯥꯅꯤ ꯑꯍꯥꯟꯕ ꯅꯣꯡ ꯆꯥꯔꯝꯁꯨ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯒ ꯅꯣꯡꯉꯥꯟꯕꯗ ꯑꯗꯨꯝ ꯂꯣꯏ ꯇꯣꯛꯅꯈꯤꯅꯦꯕ ꯁꯤꯗꯤ ꯁꯤ ꯑꯗꯨꯝ ꯑꯃꯁꯨ ꯃꯔꯝꯗꯤ ꯃꯔꯝ ꯆꯥꯗꯕ ꯄꯣꯠ ꯑꯃꯕꯨ ꯑꯗꯨꯝ ꯆꯒꯠ ꯁꯨꯝ ꯄꯪꯍꯥꯏꯗ ꯍꯥꯏꯗꯅ ꯄꯪꯌꯦꯠꯇ ꯌꯦꯠꯇꯨꯅ ꯂꯩꯒꯗ꯭ꯔꯣ ꯀꯅꯥꯝ ꯂꯩꯔꯣꯏꯁꯦ ꯃꯣꯏ ꯂꯣꯏ ꯈꯪꯉꯤꯕꯅꯦꯕ ꯃꯁꯤꯗ ꯃꯤꯒꯤ ꯔꯥꯏꯠꯐꯨꯜ ꯀ꯭ꯂꯦꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯆꯒꯠ ꯇꯧꯅ ꯁꯨꯝ ꯌꯥꯝꯅ ꯚꯥꯡꯃꯦꯟ ꯇꯥꯅ ꯉꯥꯡꯕꯁꯦ ꯃꯁꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯅ ꯇꯥꯔꯨꯔꯒ ꯎꯔꯨꯔꯀꯥꯟꯗ ꯀꯩꯁꯨ ꯃꯁꯤ ꯂꯦꯝꯃꯣꯏ ꯍꯥꯏꯕꯗ ꯑꯗꯨꯝ ꯂꯣꯏ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯉꯁꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯣꯛꯅꯤꯡꯕ ꯊꯣꯛꯆꯔꯁꯅꯨ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯂꯩꯔꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯒꯗꯧꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯇꯨꯡꯒꯤ ꯃꯩꯇꯩꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯁꯦ ꯃꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤꯔꯝꯗꯣꯏꯅꯦꯕ ꯑꯗꯩ ꯀꯩꯅꯣꯗ 1945ꯀꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯟ ꯌꯨꯅꯤꯌꯟ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯀꯩꯅꯣꯗꯁꯨ ꯑꯗꯥꯏ ꯃꯇꯥꯡ ꯌꯧꯔꯛꯄ ꯃꯃꯤ ꯈꯔ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯖꯔ ꯗꯥꯏꯔꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯦ ꯑꯩ ꯊꯦꯡꯅꯩꯑꯕ ꯃꯥꯅ ꯏꯔꯝꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯟ ꯌꯨꯅꯤꯌꯟꯗ ꯄꯨꯟꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯁꯦ ꯃꯥꯟꯅꯕ ꯁ꯭ꯇꯦꯇꯁꯇ ꯂꯩꯒꯗꯧꯅꯤ ꯍꯥꯏ ꯑꯦꯁ ꯇꯤ ꯑꯣꯏꯔꯒ ꯑꯦꯁ ꯇꯤꯗ ꯄꯨꯂꯞ ꯖꯦꯅꯔꯦꯜ ꯑꯣꯏꯔꯒ ꯖꯦꯅꯔꯦꯜꯗ ꯄꯨꯂꯞ ꯅꯠꯇꯗꯅ ꯑꯃꯅ ꯑꯃꯗ ꯂꯩꯈꯤꯕ ꯇꯣꯉꯥꯟ ꯂꯩꯅꯔꯒꯗꯤ ꯇꯨꯡꯗꯅꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯑꯀꯥꯏꯕ ꯌꯥꯝ ꯂꯥꯛꯀꯅꯤ ꯁꯦ ꯖꯅ ꯇꯩꯔꯕꯣꯅ ꯍꯥꯏꯔꯝꯃꯦ ꯁꯤꯁꯦ ꯃꯌꯥꯝ ꯐꯔꯁ ꯍꯥꯏꯌꯦꯅꯦ ꯑꯗꯣ ꯉꯁꯤ ꯊꯣꯛꯂꯤꯕꯁꯦ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯑꯣꯏꯗꯧ ꯃꯥꯜꯂꯦꯕ ꯉꯜꯂꯤ ꯃꯇꯝ ꯍꯥꯏꯔꯝꯃꯕꯅꯤ ꯑꯗꯣ ꯂꯥꯏꯕꯛ ꯐꯤꯕꯝꯅ 1948ꯗꯒꯤꯗꯤ 48ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12 ꯄꯨꯡꯗꯣꯡꯕꯝ ꯈꯣꯠꯇꯅ ꯍꯥꯏꯗꯤ ꯄꯨꯔꯕꯥꯆꯜ ꯄ꯭ꯔꯗꯦꯁ ꯁꯦꯝꯃꯛꯄꯒꯤ ꯃꯥꯌꯣꯛꯇ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗꯨꯗ ꯃꯥ ꯑꯦꯝ ꯑꯦꯜ ꯑꯦꯗꯤ ꯚꯣꯠꯇꯤ ꯀꯥꯔꯦ ꯋꯥꯁꯛꯇꯤ ꯂꯧꯗ꯭ꯔꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯦꯂꯦꯛ ꯑꯣꯏꯔꯦꯕ ꯀꯣ ꯑꯗꯩ ꯑꯗꯨꯝ ꯃꯊꯪ ꯇꯧꯅ ꯐꯣꯔꯁꯁꯤ ꯑꯗꯨꯝ ꯀꯟꯗꯤꯁꯟꯅ ꯌꯥꯗꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯇꯥꯈꯤꯕꯅꯦꯕ 1950-51ꯗꯒꯗꯤ ꯃꯥ ꯕꯔꯃꯥꯒꯤ ꯇꯥꯡꯕꯨꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯁꯪꯕꯤꯙꯥꯟꯒꯤ ꯃꯇꯥꯡꯗ ꯃꯩꯇꯩꯅ ꯀꯔꯤꯗ ꯆꯪꯕ ꯇꯥꯡꯈꯨꯜꯅ ꯅꯥꯒꯥꯅ ꯀꯔꯝꯕ ꯀꯔꯤ ꯁ꯭ꯇꯦꯇꯁꯇ ꯂꯩꯕ ꯍꯥꯏꯕꯁꯤꯡꯕ ꯀꯟꯅ ꯈꯟꯅꯔꯛꯄ ꯃꯇꯝꯁꯦ ꯃꯁꯤꯗ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯇ꯭ꯔꯦꯕ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯃꯗꯤ ꯃꯥ ꯁꯣꯏꯗꯅ ꯆꯪꯒꯅꯤ ꯑꯇꯣꯞꯄꯅ ꯌꯦꯠꯄ ꯌꯥꯔꯣꯏ ꯃꯥꯗꯤ ꯊꯧꯅꯥ ꯐꯅ ꯃꯥꯅ ꯈꯟꯈꯤꯕꯗꯣ ꯆꯨꯝꯃꯤ ꯍꯥꯏꯕ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤ ꯑꯃꯅꯦꯕ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯈꯤꯑꯕ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯀꯌꯥꯅ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯁꯦ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯃꯁꯤꯃ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅ ꯐꯅ ꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯃꯤꯇꯩꯁꯦ ꯃꯁꯤꯅ ꯑꯦꯁ ꯇꯤꯗ ꯆꯪꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯇꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯗꯨꯒꯤ ꯌꯥꯝꯅ ꯃꯁꯛ ꯅꯥꯏꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯕꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯨꯠꯈꯤꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝꯅ ꯑꯍꯦꯟꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯤꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯈꯣꯏ ꯑꯇꯩꯅ ꯐꯪꯉꯤꯕ ꯄ꯭ꯔꯣꯇꯦꯛꯁꯟꯗꯣ ꯑꯩꯈꯣꯏꯒꯤ ꯁꯔꯚꯥꯏꯚꯦꯜꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯗꯣ ꯑꯗꯨ ꯈꯛꯇꯪ ꯑꯩꯈꯣꯏꯁꯨ ꯐꯪꯉꯤ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯨꯟꯖꯣ ꯑꯩꯈꯣꯏ WMCꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯦꯖꯤꯗꯦꯟꯅ ꯊꯝꯕꯤꯕ ꯔꯤꯄꯣꯔꯠꯇꯨꯗ ꯑꯩ ꯈꯤꯇꯪ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯖꯒꯦ ꯔꯤꯄꯣꯔꯠ ꯑꯅꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯊꯅꯣꯒ꯭ꯔꯥꯐꯤ ꯔꯤꯄꯣꯔꯠ ꯑꯣꯐ ꯃꯩꯇꯩ ꯑꯅꯤꯁꯨꯕꯗꯅ ꯁꯣꯁꯤꯌꯣ ꯏꯀꯣꯅꯣꯃꯤꯛ ꯔꯤꯄꯣꯔꯠ ꯑꯣꯐ ꯃꯩꯇꯩ ꯑꯣꯚꯔꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯕ ꯏꯊꯅꯣꯒ꯭ꯔꯥꯐꯤꯁꯨ ꯃꯩꯇꯩ ꯈꯛꯇꯒꯤ ꯁꯣꯁꯤꯌꯣ ꯏꯀꯣꯅꯣꯃꯤꯛꯁꯨ ꯃꯩꯇꯩ ꯈꯛꯇꯒꯤ ꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯅꯤꯁꯤꯒ ꯂꯣꯏꯅꯅ ꯔꯤꯀꯃꯦꯟꯗꯦꯁꯟ of the chief minister हाइबदी head of the state की recommendation जी का government की सीगा लोइना ना NCST अमसुंग RGI दा थार ओ हाइना कौबर रिपोर्ट 2013 की मे 29 दगी पेंडिंग लेबर रिपोर्ट तो ngasi mathang tha handak laibasi chahi 13 chapchana phadorabani haidi changshal leiba khongjang sidaida already center de kaura leibane madugi report to khak soidana leiba leingaksina thabiramu ngasi ꯑꯩꯈꯣꯏꯗ ꯊꯣꯛꯏꯕ ꯁꯤ ꯃꯌꯥꯝꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯍꯥꯏꯕ ꯃꯁꯤ ꯇꯁꯦꯡꯅ ꯆꯍꯤ 3 ꯐꯥꯔꯛꯄꯁꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗꯤ ꯅꯠꯇꯕꯅꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯃꯅ
ꯁꯤꯜꯂꯛꯄ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯏꯔꯥꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯂꯧꯋꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯟꯈꯤꯕ ꯃꯁꯤ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤꯗ ꯅꯠꯇ꯭ꯔꯒ ꯊꯥ ꯑꯃꯗ ꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯗꯨꯝ ꯂꯣꯏꯕ ꯌꯥꯕ ꯄꯣꯠꯅꯤꯗ ꯍꯥꯏꯅ ꯈꯜꯂꯝꯃꯦꯕ ꯑꯗꯨꯕꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯝꯃꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑ ꯃꯇꯨꯡꯗꯁꯨ ꯑꯁꯤ ꯂꯣꯏꯔꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯝꯃꯦ ꯏꯟꯗꯤꯌꯥꯟ ꯁꯦꯀꯨꯔꯤꯇꯤ ꯃꯌꯥꯝ ꯊꯥꯔꯛꯑꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯣꯏꯅ ꯈꯜꯂꯝꯕ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝ ꯑꯃꯅꯦꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯍꯥꯏꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯅꯣ ꯄ꯭ꯂꯥꯟꯗꯨꯗ ꯀꯅꯥꯅ ꯇꯨꯡꯁꯤꯟꯕꯅꯣ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯃꯝꯅꯕ ꯄꯣꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯇꯁꯦꯡꯅ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯄꯤꯛꯆꯔ ꯑꯃ ꯊꯣꯔꯛꯏꯁꯦ ꯑꯁꯤ ꯊꯣꯔꯛꯏꯁꯦ ꯑꯗꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯦ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯌꯥꯅꯤꯡꯕ ꯑꯣꯏꯁꯅꯨ ꯌꯥꯅꯤꯡꯗꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯁ꯭ꯇꯦꯠ ꯇꯤꯜꯂꯦ ꯃꯥꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯂꯤꯁ ꯂꯩꯖꯔꯦ ꯀꯟꯀꯔꯦꯟ ꯑꯣꯏꯕ ꯂꯤꯁ ꯂꯩꯖꯔꯦ ꯁ꯭ꯇꯦꯠꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛꯇꯨ ꯁꯦ ꯏꯔꯥꯡ ꯊꯣꯛꯏꯕꯁꯤ ꯂꯥꯛꯁꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯨ ꯆꯥꯎꯈ꯭ꯔꯕ ꯏꯟꯗꯤꯌꯥꯟ ꯌꯨꯅꯤꯌꯟꯗ ꯌꯥꯎꯔꯤꯕ ꯏꯟꯗꯤꯌꯥꯟꯒꯤ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯒ ꯃꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯛꯁꯜꯂꯅꯤꯅ ꯈꯜꯂꯝꯕꯗꯣ ꯃꯗꯨ ꯆꯍꯤ 3 ꯍꯦꯜꯂꯐꯥꯎꯗ 3 ꯐꯥꯔꯐꯥꯎꯗ ꯉꯝꯗ꯭ꯔꯤꯁꯦ ꯃꯁꯤꯒꯤ ꯃꯔꯝꯁꯤꯅꯦꯕ ꯃꯁꯤꯒꯤ ꯗꯥꯏꯇꯁꯤ ꯀꯅꯥꯅꯣ ꯋꯤꯜ ꯕꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯐ ꯗꯤꯁ ꯍꯥꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯐꯝ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯦꯠꯁꯦ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯦꯕ ꯑꯗꯣ ꯊꯤꯡꯒꯗꯧꯕ ꯃꯤꯗꯨꯅ ꯊꯤꯡꯕꯒꯤ ꯃꯍꯨꯠꯇ ꯃꯩ ꯆꯥꯛꯄꯗꯨ ꯏꯁꯤꯡ ꯍꯩꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯁꯨꯝ ꯅꯥꯔꯣꯟꯗꯒꯤ ꯏꯀꯪ ꯁꯨꯝ ꯂꯪꯁꯤꯟꯕ ꯑꯗꯨꯁꯨ ꯃꯃꯥꯡꯗꯒꯤ ꯅꯠꯇꯕ ꯃꯅꯤꯡꯗꯒꯤ ꯃꯅꯤꯡꯗ ꯏꯀꯪ ꯂꯪꯕ ꯃꯤꯗꯣ ꯉꯁꯤꯗꯤ ꯃꯃꯥꯡꯗ ꯂꯪꯕꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯒꯤ ꯑꯄꯪꯕ ꯄ꯭ꯔꯖꯥꯁꯤꯡꯗꯨꯅ ꯉꯁꯤꯃꯛꯁꯤ ꯈꯪꯉꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯅꯤ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯦꯕ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯄꯤꯛꯄ ꯁ꯭ꯇꯦꯠꯅꯤ ꯆꯝꯖꯕ प्रजाꯅꯤ ꯂꯩꯔꯤꯕ प्रजाꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯕꯤꯌꯨ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯟꯁꯔꯖꯦꯟꯠꯀꯤ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯏꯟꯗꯤꯌꯥꯗ ꯁꯣꯛꯀꯗꯧꯕ ꯃꯔꯝ ꯂꯩꯔꯕꯁꯨ ꯊꯦꯡꯅꯕꯤꯌꯨ प्रजाꯗꯤ ꯁꯣꯟꯕꯤꯒꯅꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨ प्रजाꯗ ꯍꯤꯠ ꯇꯧꯔꯒ ꯇꯧꯕ ꯃꯑꯣꯡꯗꯣ प्रजाꯗ ꯉꯁꯤ ꯋꯥꯍꯜꯂꯤꯕꯁꯦ ꯃꯁꯤ ꯋꯥꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯂꯩꯖꯔꯤꯕ ꯁꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯏꯚꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯈꯪꯖꯟꯅꯗꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯖꯔꯤꯗꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯈꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦꯕ ꯃꯈꯣꯏꯅ ꯀ꯭ꯂꯤꯌꯥꯔ ꯀꯠ ꯑꯣꯏꯅ ꯁꯤꯅꯤ ꯃꯗꯨ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯑꯩꯈꯣꯏꯗ ꯗꯤꯐꯤꯁꯤꯠ ꯑꯃꯗꯤ ꯂꯩꯔꯦꯕ ꯀꯅꯥꯒꯤ ꯗꯤꯐꯤꯁꯤꯠ ꯂꯤꯗꯔꯁꯤꯞꯀꯤ ꯗꯤꯐꯤꯁꯤꯠ ꯑꯃ ꯂꯩꯔꯦꯕ ꯃꯁꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 5-10 ꯄꯥꯏꯔꯒ ꯃꯗꯨꯒꯤ ꯍꯤꯁꯥꯕ ꯄꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯣ ꯑꯁꯦꯡꯕ ꯃꯥꯒꯤ ꯒꯣꯕꯔꯅꯥꯟꯁ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯐꯦꯜ ꯑꯣꯏꯕꯗꯣ ꯑꯣꯏꯍꯟꯕꯤꯒꯅꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯉꯦ ꯆꯍꯤ 3 ꯁꯨꯔꯦ ꯐꯦꯜ ꯑꯣꯏꯍꯟꯕꯤꯔꯅꯨ ꯃꯇꯤꯡ ꯊꯣꯛꯑꯣ ꯍꯥꯏꯕꯅꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯍꯥꯏꯔꯨꯔꯒꯅ प्रजाꯁꯤꯗ ꯁꯥꯎꯕ ꯁꯤ ꯇꯧꯕꯤꯒꯅꯨ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯅ ꯂꯧꯖꯕ ꯑꯩꯈꯣꯏ ꯑꯁꯦ ꯑꯣꯖꯥꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯈꯤꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇ ꯆꯠꯂꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯕ ꯑꯅꯦꯝ ꯑꯋꯥꯡ ꯂꯩꯇꯕ ꯆꯞ ꯃꯥꯟꯅ ꯍꯤꯡꯃꯤꯟꯅꯕ ꯆꯞ ꯃꯥꯟꯅ ꯆꯥꯛꯊꯨꯡ ꯃꯥꯟꯅꯕ ꯑꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯇꯥꯜꯂꯤꯕ ꯃꯁꯤꯒꯤ ꯈꯣꯡꯖꯪꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯣꯔꯛꯀꯗꯧꯕ ꯑꯗꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯀꯥꯡꯕꯨꯅꯦꯕ ꯃꯈꯣꯏꯒꯤ ꯍꯦꯠꯇꯨꯅꯦꯕ ꯑꯗꯨ ꯃꯈꯣꯏꯅ ꯈꯪꯅ ꯁꯤ ꯇꯧꯗ꯭ꯔꯤꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯉꯁꯤꯁꯨ ꯂꯥꯟꯁꯤ ꯈꯪꯅ ꯃꯣꯏꯅ ꯂꯤꯗꯔꯗ ꯌꯧꯍꯟꯕ ꯉꯝꯗꯦ ꯏꯟꯗꯤꯌꯥꯟ ꯌꯨꯅꯤꯌꯟꯗ ꯌꯧꯍꯟꯕ ꯂꯤꯗꯔꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯁꯨ ꯃꯁꯥꯅ ꯇꯧꯕ ꯉꯝꯕ ꯀꯦꯄꯦꯕꯜ ꯑꯣꯏꯕ ꯃꯁꯥꯒꯤ ꯀꯦꯄꯦꯕꯜ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯠ ꯑꯅꯤ ꯊꯥꯒꯗꯧꯕꯗꯣ ꯃꯁꯥꯅ ꯊꯥꯒꯗꯧꯕꯗꯣ ꯃꯗꯨꯃꯛ ꯊꯥꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃꯅꯤ ꯑꯗꯨ ꯃꯁꯤꯃꯛ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯦ ꯍꯥꯏꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯣꯔꯛꯅꯕ प्रजाना तालोब तौद्रगसु मसी नसागी लेंगाकीनी मणिपुर से शांति पोरनब लंबीनी हाइबदो खनबीरकांदा मसी थाबियु अदुगु इरांगसी मसीना लोइसनबगी अचौब सोलुसन अम ओइबनी इरांग थोनबगी लंबीसु मसीना मरु हुनबनी इरांग लोइसनबगी लंबीसे मसीना पोलोय ओगदबनी मसी इंडिया गवर्नमेंट थाबियु नसागी मसी ngambak capacity दु नवोंदे लैबनी मिंगोंदे लैतबनी को मसे मसीने कोई लीडरशिप ते कोई हाइजेनिंग मसे ऐ सुमाय थमजके